Seven Brothers Thoubal Moijing na Sinduna Chathariba Open Tennis Ball Cricket Tournament ki mga taruk amadi tarit SUBA League match ta SAYAON Cricket Team A Car 11 KHURAI UVYO CL Mai PAKKHRE mga SUBA League match ta SAYAON Cricket Team A amadi UVYO CL sanaki match adu SAYAON Cricket Team A ngamkre team asigi bawinna ball kungamathoi run kuntra nipan amadi wicket ama lauduna man of the match ki mana fangki Taruk SUBA League match ta Car 11 KHURAI amadi SAYAON Cricket Team sanakibda Car 11 na Mai PAKKHRE team adugi Rahul na man of the match ki mana fangki Taret SUBA League match ta Car 11 KHURAI amadi UVYO CL sanakibda UVYO CL na wicket ahum churaga over mangaga ball anida Car 11 KHURAI bu maithiba piki UVYO CL gi Nilakantana ball tarukta run taramanga wicket lauduna man of the match ki mana fangki hayengi match oina boundary blasters amadi YCUA loinana boundary blaster amadi SAYAON Cricket Team B sanagani